ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯠꯇꯛꯇꯣꯏꯅꯤ ꯃꯤ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥ ꯀꯅꯥ ꯍꯥꯎꯔꯝꯕ꯭ꯔꯅꯦ ꯆꯧꯕꯤ ꯍꯥꯎꯅꯦ ꯀꯌꯥꯝ ꯍꯥꯎꯏ ꯍꯥꯎꯏ ꯁꯥꯊꯤꯅ ꯍꯥꯎꯔꯖꯥꯠꯅꯤ ꯑꯩꯈꯣꯏ ꯅꯟ ꯑꯃ ꯆꯧꯕꯤ ꯂꯩꯔꯦ ꯅꯣꯛꯂꯧꯅꯦ ꯐꯖꯅ ꯃꯌꯥ ꯍꯥꯡꯗꯣꯛꯑꯒ ꯑꯩꯒꯤ ꯃꯌꯥꯡꯅ ꯁꯪꯉꯥꯡꯕꯁꯦ ꯅꯣꯛꯂꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯁꯤꯅ ꯍꯅꯨꯕꯤ ꯑꯅꯤꯈꯛ ꯂꯩꯔꯦ ꯑꯥꯗꯩ ꯑꯍꯨꯝ ꯑꯃꯁꯨ ꯑꯦꯌꯔ ꯀꯟꯗꯤꯁꯟ ꯑꯦꯁꯤꯅꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯇꯧꯋꯦꯕ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯇꯥꯛꯄꯤ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯞꯇꯣ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯑꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤꯁꯦ ꯄꯨꯁꯀꯥꯒꯤ ꯄꯥꯔꯇꯤ ꯇꯧꯊꯔꯒꯦ ꯇꯧꯔꯤꯅꯦꯕ ꯑꯩꯒ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯍꯧꯕꯅ ꯇꯧꯒꯦ ꯇꯧꯔꯤꯅꯦꯕ ꯑꯉꯥꯡꯁꯤꯡ ꯂꯩꯀꯣ ꯑꯗꯨꯀꯥꯟ ꯖꯍꯥ ꯆꯥꯅꯤꯡꯕ ꯃꯤ ꯄꯨꯝꯅꯃꯛꯇ ꯄꯤꯖꯗ꯭ꯔꯣꯕꯅꯤ ꯉꯁꯤꯗꯤꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯥꯂꯨꯗꯤ ꯐꯨꯠꯄ ꯂꯣꯏꯔꯦꯕ ꯈꯪꯗꯦ ꯑꯣꯛꯇ꯭ꯔꯒ ꯑꯃꯨꯛ ꯀꯥꯝꯍꯟꯒꯅꯤ ꯁꯤꯒ ꯂꯩꯔꯦ ꯌꯦꯡꯍꯜꯂꯤꯅꯦ ꯑꯩꯁꯦꯀꯣ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯗꯣ ꯁꯤꯁꯦꯁꯨ ꯍꯥꯟꯅ ꯐꯨꯠꯇꯣꯛꯑꯅꯤ ꯍꯧꯖꯤꯛ ꯋꯥꯠꯂꯤꯁꯦ ꯇꯤꯜꯍꯧ ꯁꯣꯏꯒꯗꯕ ꯋꯥꯠꯂꯤ ꯑꯗꯨꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗꯨꯅ ꯗꯣꯗꯣꯗ ꯄꯤꯊꯔꯛꯑꯦꯅ ꯃꯥ ꯇꯤꯜꯍꯧ ꯁꯣꯏꯖꯔꯒꯦ ꯑꯗꯣ ꯄꯨꯁꯀꯥ ꯍꯧꯕꯁꯤꯗꯤ ꯑꯩꯅ ꯍꯧꯔꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨ ꯂꯣꯏꯔꯒ ꯃꯦꯠꯂꯒ ꯈꯣꯠꯂꯒ ꯆꯥꯊꯔꯅꯤ ꯐꯖꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯇꯧꯗꯣꯏꯅꯦꯕ ꯁꯣꯏꯔꯕ ꯇꯤꯜꯍꯧ ꯁꯣꯏꯌꯣ ꯅꯈꯨꯠꯇꯣ ꯌꯦꯡꯉꯨ ꯈꯪꯕ꯭ꯔꯥ ꯁꯤꯅ ꯑꯩꯈꯣꯏ ꯗꯣꯗꯣ ꯂꯩꯁꯥꯕꯤ ꯂꯩ ꯁꯣꯏꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯎ ꯁꯥꯍꯜꯂꯦ ꯁꯥꯗꯤ ꯁꯥꯔꯦ ꯌꯥꯔꯅꯤ ꯁꯤꯗꯩꯗ ꯄꯨꯁꯀꯥ ꯃꯌꯥꯝꯗꯣ ꯁꯤꯃ ꯂꯣꯏ ꯍꯧꯗ꯭ꯔꯣꯕꯅꯦ ꯃꯉꯥ ꯍꯥꯞꯆꯜꯂꯦ ꯌꯦꯡꯉꯦ ꯀꯔꯤ ꯑꯣꯏꯕ ꯑꯩꯒꯤꯁꯦ ꯇꯟ ꯑꯅꯤꯈꯛ ꯌꯥꯎꯋꯦ ꯁꯦ ꯑꯁꯤꯅꯤꯁꯤꯅ ꯀꯅꯥ ꯆꯥꯅꯤꯡꯕ ꯄꯨꯆꯀꯥ ꯄꯥꯛꯄꯤ ꯍꯧꯕ ꯂꯣꯏꯔꯦ ꯄꯨꯆꯀꯥ ꯄꯨꯆꯀꯥ ꯏꯁ ꯔꯦꯗꯤ ꯄꯨꯆꯀꯥ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯠꯇꯛꯇꯣꯏꯅꯤ ꯃꯤ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥ ꯀꯅꯥ ꯆꯥꯅꯤꯡꯕ ꯂꯣꯏ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯗ꯭ꯔꯣꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯧꯔꯕ ꯁꯥꯏꯕ ꯉꯝꯗ꯭ꯔꯕ ꯁꯥꯏꯌꯨꯅꯦ ꯃꯉꯣꯟꯗ ꯈ꯭ꯋꯥꯏ ꯑꯆꯧꯕꯗ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯗꯤ ꯍꯥꯎꯔꯝꯕ꯭ꯔꯅꯦ ꯆꯧꯕꯤ ꯍꯥꯎꯅꯦ ꯀꯌꯥꯝ ꯍꯥꯎꯏ ꯍꯥꯎꯏ ꯁꯥꯊꯤꯅ ꯍꯥꯎꯔꯖꯥꯠꯅꯤ ꯅꯣꯏꯗꯤꯅꯦ ꯑꯍꯥꯎ ꯑꯍꯥꯎꯕꯅꯦ ꯁꯦꯝ ꯆꯥꯅꯅꯦ ꯑꯁꯤꯅꯅꯦ ꯅꯣꯏꯅ ꯍꯩꯔꯤ ꯅꯪꯗꯤ ꯍꯥꯎꯕ꯭ꯔꯥ ꯁꯥꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯑꯩꯉꯣꯟꯗ ꯍꯧꯜꯂꯛꯀꯅꯣ ꯍꯥꯏꯔꯒ ꯑꯩꯅ ꯃꯆꯤꯟ एक काम कर 200 रुपए दे और 50 रुपए काट ओवर एक्टिंग के वजह हनुबी अनि कंप्लेन तौनारे चलो रो ꯅꯪ ꯃꯆꯧꯅ ꯑꯃꯈꯛ ꯆꯥꯕꯗ ꯑꯩ ꯃꯌꯥꯝ ꯆꯥꯏ ꯇꯩ ꯂꯧꯗ꯭ꯔꯥ ꯁꯤꯃꯥꯗ ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯩꯒꯤꯗꯣ ꯑꯃꯒ ꯆꯥꯕꯗ ꯑꯩ ꯃꯌꯥꯝ ꯆꯥꯏ ꯇꯩ मोइसे पे नन अमा चौबी लग रहे हैं नोकलौने फजना मया हांगोगा क्या कर रही हो मुझे शर्म आ रही है मया खुजरा नोकनो फक्तो ꯆꯥꯎꯔ ꯑꯩꯒꯤ ꯃꯌꯥꯡꯅ ꯁꯪꯉꯥꯡꯕꯁꯦ ꯅꯣꯛꯂꯣ ꯍꯥꯏꯔꯣ ꯑꯗꯨꯒ नोकलौना सिना कोई नमा ले रे ग्वाली की हीरोइन सिना असालबु की हीरोइन नंगा धोरोंगी हीरोइन यस सिना आई की चेला सिना हनुबी अनि खक ले रे ꯅꯪꯁꯦ ꯁꯤꯃ ꯍꯨꯛꯀꯦ हुआ ꯆꯥꯔꯣꯅꯦ चादुई ꯁꯤꯃ ꯂꯧꯔꯣꯅꯦ ꯌꯥꯔꯦ ꯅꯪ ꯑꯇꯩ ꯅꯝ काय नरीने ꯑꯩꯉꯣꯟꯗ ꯍꯦꯛ तादेदा नाले जा तादे माइगी पाली लोरे हाउब्रा ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯁꯤꯒꯦ 그럼 통 엄마 내나 ꯀꯩ ꯏꯂꯨ ꯇꯧꯔ ꯇꯣꯛꯁꯦ ꯍꯥꯏꯕ ꯑꯗꯨꯝ ꯍꯔꯥꯎꯕꯩꯗꯅꯤ चाइना तो सुके सुकाई दे
ꯃꯐꯝꯗꯤ ꯂꯩ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯂꯩꯔꯤꯕꯣ ꯆꯥꯒꯤꯒꯦ ꯐꯖꯅ ꯑꯩꯈꯣꯏ ꯄꯨꯁꯀꯥ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯄꯨꯔꯥ ꯃꯕꯨꯛꯀꯁꯦ ꯕꯤꯛ ꯊꯜꯂꯦ ꯃꯁꯥꯒꯁꯦ ꯏꯇꯟ ꯇꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯁꯀꯥ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯖꯦꯔꯨꯝꯒꯤ ꯕꯟꯗ꯭ꯔꯥꯃꯨꯛ ꯆꯥꯗꯣꯔꯦ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯌꯔꯒꯤ ꯁꯨꯝ ꯑꯉꯥꯡꯁꯤꯡ ꯍꯔꯥꯎꯅꯕꯒꯤ ꯍꯥꯏꯅꯅꯦ ꯕꯥꯏ ꯕꯥꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯒꯤ ꯆꯥꯏꯕ ꯃꯅꯤꯡꯗ ꯑꯗꯨ ꯃꯐꯝꯗꯨꯒ ꯍꯧꯖꯤꯛꯅ ꯅ꯭ꯌꯨ ꯌꯔꯒꯤ ꯆꯥꯗꯣꯏꯅꯦꯕ ꯁꯦꯝ ꯃꯐꯝꯗꯨꯒ ꯑꯗꯨꯗꯨꯒꯤ ꯑꯃꯨꯛ ꯆꯠꯂꯅꯤ ꯅꯃꯣꯏ ꯂꯥꯛꯑꯦ ꯃꯄꯥꯟꯗꯒꯤ ꯍꯥꯏꯗꯤ ꯀꯔꯤ ꯀꯔꯥꯡ ꯂꯩꯒꯗꯕ ꯂꯩꯔꯨꯔꯒ ꯂꯥꯛꯑꯦ ꯃꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯔꯒ ꯊꯣꯡꯕ ꯈꯣꯠꯄ ꯇꯧꯔꯅꯤ ꯑꯗꯨꯒ ꯆꯥꯔꯅꯤ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯆꯥꯔꯅꯤꯀꯣ ꯆꯥꯔꯦ ꯑꯗꯩ ꯑꯍꯣꯕꯁꯨ ꯑꯦꯌꯔ ꯀꯟꯗꯤꯁꯟ ꯑꯦꯁꯤꯅꯤ ꯏꯪꯊꯝꯊꯥꯗ ꯑꯦꯁꯤꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯅꯠꯇꯦ ꯏꯌꯥ ꯅꯨꯄꯥꯁꯤꯡ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥ ꯑꯍꯟ ꯏꯌꯥ ꯅꯨꯄꯥ ꯑꯇꯣꯝꯕ ꯁꯤꯗ ꯏꯃꯧ ꯅꯨꯄꯤ ꯑꯍꯟ ꯏꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩ ꯃꯔꯛꯁꯤꯒ ꯑꯩꯈꯣꯏꯅ ꯆꯧꯕꯤꯁꯨ ꯃꯩ ꯇꯤꯛꯄꯒꯤ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯏꯪꯊꯝꯕꯁꯤꯒ ꯃꯩꯅꯥꯛꯁꯤꯒ ꯐꯝꯃꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯂꯥꯛꯑꯦ ꯑꯇꯩ ꯃꯌꯥꯝꯁꯦ ꯒꯞ ꯊꯤꯜꯂꯒ ꯃꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯅꯔꯤ ꯂꯣꯏꯅ माउने एक जाओ ओ कब से तुम्हें हाइडो करूँ बा ओ हाइडो को जादरो ओ ये हाइडो तो मैं रहा ओए उनु बा सही बात है से प्लस फोर से सिंगा फोर जाओ भी ऐसे क्लास है जा ऐसे क्लास है नो गिरा क्वाइट डेंजरस कार्ड है प्लस फोर जाओ रे Mana ni nusi apa chicken mana ni? Nama pura. Chicken mana? Zira. Ini kita deh. Kari. Speaker makan tuh, speaker makan tuh. Itu nak kali. Happy New Year. Ini jalan. Mana mani? Moi, mana nak kali? Islam masalah. Diwali. Perfect loh. Masih tes tuh bukan mande, woi cara tuh mande. Macam mana mungkin musuh? How terus nih? Tan merang nih cinta. Yung kayak di. Jadi nih cara tuh orang umur kita ini. Tes tuh hayu orang hijang. Tapi lo sih. Lo tak keren. Tes tuh orang tuh kedai no. Sadar. Ayo nih. Kalau cas har kenang nih har nang har. Ah, mana dia Rusia? Mana tuh lihat. Pai benar. Jen thong mana namanya? Masalah apa? Mit masalah apa tuh?
干了，一嘞，好呀好呀，加油！我有这个人。看到了咋呢？对啊，你这能你找他们，你找他们啊，他了。好嘞，好一个喂，。姐姐你过来。你这个step别吧，这我一个step别吧。那个来可以吗？快school到呀吧。मैं स्कूल तक भी है जिसके स्टेप बस लंग लंग पंगाई रमी ठीक है जा लेंग ना मी क्या ना पकड़ सुनो बा ini mama mai thara juga. nanti nanti dulu mei thari baca nanti juga 没他来了。 kau jo mei tharo aja 哇妈，找懒，找一张的。 जानी ना tak se kana kana kham de nó kèm nó chung Dalo. tôi cái trong nó thằng nó bị hả bà bora ra rồi nông đi bay u này cái đi u này tập bay nổ nâng ra rồi phải nát rồi đi phăng ra那个没，现在有啥？我看你都不吃了，就啥不能吧？啥的。nói lời hậu rồi trai và nghe lời sẵn lời hậu rồi cho lẹ mày thôi bây giờ rồi anh học cái khởi tôi là chuyện lệ anh cấp khởi mà sẽ tụm miền nó thầm bà ai cha bà đi lời hậu đây sana munu mà kapi này cái này nè em mà na hubala ba na? Naku, mom to kurang gitu. Mama lae? Di masa sih? Ma. Spill. Oke. Koy na. Jangan nih. Mama pi ka tum tare ni. To, hau bai tashi.